Laitan pokpigi uyok-sing kokthoklaga kuki-singna lambi semjilakpagi yaningde haiduna ima event-singna Dharna phamnaba tawbada State Forces amadi Central Forces sing thomjilakre Pukhau Laitan pokpida. Hwjik Yangang pokpi bazarda IDP singna masa-masagi mayum gwantabi Red Zone da Sangsingani haiduna ihau hauri. Army singna thingduna muknari. Sangai Festival hapta Kangleipak nate. Khumalampaki events activities pangthokphamsu itak-takli. Maheiroisingna Sangai Festival gi Esei Thugainaba Hotnaba Maipakhidre. Sangai Festival gi senpham official singna sayen ngayen naramgani kokomi. Thauban District Hospital Kangleipak mamangda traffic point lama thamnaba Thauban Police na semsaba hawkhre. Yamna toina accident thoktuna misi mina toina thokpa mafam ama oiriba asi parja miyamgi khara saphanaba haiduna Kangleipak da leiba District Hospital Thauban gi main gate mamangda traffic point lama thamnaba Thauban District Police na semsakhre. Game Village ki quarter singda sakhangdaba miyoi singna kihan khanganbagi thabak satharamba laingakna lokhatpham thokpa thabak lokhatpiyu. Myanmar da military na air strike tawduna Kansau Mountain Kayuktau Township Rakhine State ta military gi mayokta lan horiba lalhauba amagi miyoi taret hatkre. Taret mukna asoapan nangkhre haina report tawkhre hari. Malem thongam Assam yausilakre. Uttar Pradesh, Bihar amadi West Bengal na singba state ahum landuna lakpa matam phawbada safety gi damak matik saba security sing pibiri. Makha tarakpagidi tamba ngamdri hari. Hwjiki update amada amuk masagi mayumda sangjanaba hotnakhiba gwantabigi maitai IDP sing security forces na tear gas kaptuna tanthorakre. Myanmar da asiba sing matam chana mathau mangam pangthokpidabadagi mi asiba singdu pumsilakpadagi punna khomjilaga mai thadokre. Sahi lising kuntra taret suraba ISS ki matamgi tingkhang panba wagi fossils Manipur dagi phangle.